ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕꯨ ꯋꯥꯡꯅ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯦ꯫ ꯁꯤꯅ ꯏꯔꯣꯝꯕ ꯃꯄꯪꯅꯦ꯫ ꯁꯤꯅ ꯃꯍꯤ꯫ ꯁꯤꯅ ꯁꯟ ꯊꯣꯡꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ, ꯃꯤꯒꯤ ꯄꯤꯔꯛꯄꯅꯦ꯫ ꯑꯗꯨꯗꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤ꯫ ꯃꯤꯅ ꯄꯤꯔꯛꯄ ꯁꯟ ꯊꯣꯡꯕꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ꯫ ꯏꯔꯣꯝꯕꯁꯨ ꯑꯗꯨꯝ ꯇꯧꯋꯦ꯫ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯟꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯒꯤꯁꯨ ꯁꯥꯎꯟ ꯀꯛꯇꯤ ꯀꯛꯆꯈ꯭ꯔꯕꯅꯦ꯫ ꯌꯧꯔꯛꯑꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ꯫ ꯄꯨꯂꯞ ꯑꯃꯨꯛꯇꯪꯒ ꯁꯥꯒꯠꯄꯗꯣ ꯉꯝꯗꯗꯅ ꯇꯧꯕꯅꯦ꯫ ꯃꯣꯔꯣꯛꯁꯤꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝꯁꯤ ꯃꯨꯁꯨꯛ ꯃꯨꯔꯦꯍꯦ꯫
ꯇꯧꯁꯜꯂꯒꯦ. ꯃꯣꯔꯣꯛꯁꯨ ꯎꯕ ꯂꯥꯎꯋꯦ. ꯍꯥꯏꯖꯅꯕꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝꯗꯣ ꯏꯃꯩ. ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯔꯝꯃꯦ. 마이크로폰 여기 누가해야되네. 마탕 비디오한테 시원히 야할라게. ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦꯅ ꯌꯥꯝ ꯍꯥꯏꯕꯤꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯀꯃꯦꯟꯗ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯄ ꯀꯥꯎꯕꯤꯒꯅꯨ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯊꯦꯡꯛ ꯌꯨ ꯑꯣꯜ.